अहनबदा मरोइबा पाउ Security Force सिंगना सुगनु पुलिस स्टेशन कोनबा खुल सिंगदगी असी भागचांग तरेट लौखतख्रे West अमसुंग इम्फाल ईस्ट के ओइना ngasi ayuk pung 5 dagi numidang wairam pung 5 fauba public curfew komthokre Governor na nauna DGP thau puhan khraba Rajiv Singh amasung hanagi Chief Minister Radhabini Otkoijam unaduna state asagi phibam sing khanakre MAMI TV News yang bidib sing botaram nok jari pau sandok na pijare Union Home Minister Amit Shah na suchat nariba kuki UG singna kari gumba sugi ground rules sing thogairak labadi makhoi gi mathakta akan be action lokhat kani haina lauthok lam labaso Amit Shah na Manipur da laina amadi chat khraba matung phauba Kuki lal hoba singna Manipur gi mafam kayada security force amasung khunja singda leptana nongmai kaptuna amadi bom pokhai handuna security personnel amasung micham sing asok apan nang hanba amadi asiana yauhan baleptre ngarang numit yung ba matung dagi hauraga numidang atheng ba phauba kuki lal hoba singda chingkhong amasung singda kadang bamgi jaka singda state force amasung khunja singa atat akham leitana nongmai kap nabagi thodokta kuki lal hoba sing bom chijinaduna attack sa tharakbada mi 15 soktuna tongan ba hospital da pukhatuna laikan nakre Laurem bam bungbung chahi kuntra nipan khurai thangjam laikai na nongmai maruna panbadigi amadi mangsa tabam inaubi chahi yangkhai mathoi kangsup kharang na bom mache na panbadigi rasmedi city da laikan nari ningthaujam tomba chahi ni futarep puyam gulip chahi kunipan laingam khul lamsang bazar amasung ningthaujam tomba chahi ni funithoi phayang sabal laikai singna bom mache na panbadigi rims hospital da pukhatuna laikan nakhi Singda Kadangbam Part 1 dagi Thingu Jam Maira chahi Taranipan Lamsang dagi Salam Ratan chahi Yangkhai Mapan Yumnam Roshan chahi Kuntra Yumnam Khunau dagi Khuman Them Boy chahi Kulhumdoi El Roman chahi Kuntra Nipan KS Dilip Sanjit chahi Kuntra Lairen Kabi dagi Ti Malenganba chahi Kunmanga Haingang dagi El Sanjit chahi Kunmapan Sagol bandagi El Noren chahi nifunipan amasung kwa kaithel dagi James Thaunaujam chahi kuntrani thoi Rims Hospital da pukhatuna laikanari makhoi nongmai maruna panbani haire ngarang numidang atheng ba phawba nongmai kap na khiba thodok aduna punna mioi 13 rom asok apan nangkhi haire Sekmai Kendragi MLA su oiriba Social Welfare Minister As Dingona Asok Pasingna laying diba hospital singda chatuna yengsin ki amadi mahakna thodok adu yamna laibak thiba thodok amane asigumba thodok asi matungda muk thoktanaba yariba makhai santi halakna ba hotnaminase haina appeal tawkhi Tangjing da su ngarang numidang wairam kuki lalhoba singa state security force singa akanba mawungda nongmai kapna ki adubu asok apan gi paudi laite haire Haukiba me kunipanda sugnu police station gi manung chanba khul singda khulai paiba kuki militant singna security force amasung miyam gi mathakta chatharakhiba attack aduda laikhidabani haiba mioi taret ki asi bahakchang singarang security gi apunba timna tongan ba sugnu gi khul singda gi laukhatlaba matung jenims gi mokta masak maming khangduk na ba thamkhre haire Haukiba numit mangani asida kuki lalhoba singna sugnu area gi mafam ahumda khudum chansinduna lairakhiba khul singda ngarang security gi apunba team amana changduna thiba humbagi thabak singsta thabada asi bahakchang sing adu phangba ngamkhibani haire Haukiba nongmaijing numita kuntratare suba Assam Rifles outpost ka irap lapnadana leiba United Kuki Liberation Front UKLF kem leidiba sugnu Najaret ki thodokta leikidraba mioi mari sugnu langsingda mi ani amasung aisgam nonggi thodokta mioi ama leikidabani
Hairiba mafamsing asi kuki lalhobasingna khudum chanduna lairakhibani adubo ngarang numidang wairam Assam Rifles amasung State Force ki apunba khutpu amana akanba mawongda nongmai kapnaraba matung kuki lalhobasing adu takthokpa ngamkhibani loinana asiba hakchang sing adu mafam adudagi laurakpa ngamkhibani asiba hakchang ayamba pumtharaktuna phibam sokle hairi Laiki driver sing adugi manungda langthabal mantri khongdagi khorom Romeo apokpa KS Hemchandra kauba miyoi ama yauramba yai haire laukhatpa ngamdana lairakhiba Romeo gi asiba hakchang adudagi phanghanbiyo haina sagol sen numita langthabal mantri khongda maira paibi amadi club ki volunteer singna wakat mi phangkhiba laikhrabani Haukiba sagol sen numita Union Home Minister Amit Shah na lauthok lambagi matung ina singnaba mafam singda security force singna combing operation chathaba haukre haire ngarang ayuk pung 12 tabadagi hauduna nongthel pung 2 phawba Imphal West District Police ke additional SPM Amit Singh amasung 12 suba Grenadier gi Lieutenant Colonel Manoj Ayarna kluchingba teamna Imphal West District Police Commando Sama Humfutare suba BSF amasung Lamphel Police yauna combined team na Imphal West ke manung chanba Langol Phaipi Jang Hebron Bank amasung Langol aying laikai singda combing operation chathakre Operation aduda yum marifu rom changduna thiba humbagi thabak sing chathaki adubu mipham mipundi amata laikide khulaina chingbasu phagatpa laikide haire Manipur state asida hujik oidiba hingsagi thodok sing laksinaba amadi law and order da akaiba piraktanabagi damak district magistrate singna CRP sigi section Samanifu Mari gi makhada thamlakiba public curfew Imphal West Imphal East district singda ngasi ayuk pung 5 dagi numidang wairam pung 5 fawba komthokre aduga Thobal amasung Kakching district singi oina ayuk pung 5 dagi numit yungba pung 12 fawba curfew komthokani haina district magistrate singda ngarang athengbada thokiba order amana haire People Alliance for Peace and Progression Manipurna state asida hujik thokliba irang ase External aggregation amasung narco terrorism na maram oiduna thokhanbani haina Supreme Court of India da Public Interest Litigation PIL ama file tawkre haide Alliance asigi President M Bobby gi matung ina Manipur da Kanglup ani gi marakta thokliba irang asigi buari ase state asidan amma state asigi mapandana wari amma oibagum tawde phibam asida tangdu laita daba asi Kanglup ani khaktagi irang ne haina lawba yadre Thaudok asi narco terrorism yauna tongan ba maikaidagi yenglaba matungda external aggregation amasung narco terrorism haiba asida Supreme Court PIL asi thabani haina mahakna phongdokli State asigi nauna Director General of Police DGP gi fam puhan khraba Rajiv Singh amasung hanagi Chief Minister oiramba Radha Binod Koijamna Manipur gi Governor Anusuya Uike ngarang nongthil Raj Bhavan Imphal da unaduna state asida santi amasung tangdu laita ba hanjilakna ba wari sanakre haire Governor na DGP ga una badu da state asigi santi raksa hanjilakna ba law and order gi fibam sing ningthi na ngaktuna amadi Union Home Minister Amit Shah na advice tawramba khudingmak thabak oina onthoktuna state asida santi amasung normal sigi achumba khongthang sing oigani haina governor na advice tawki haire Tungda hojik thokliba irang asina maram oiraga state asida tangdu laita dabagi fibam da lairiba asi nungaitaba phongdokladuna Radha Binod Koijamna governor da irang asina maram oiraga potchaigi mamal hengkatpa nongmada changdaya draba potlam sing marang kaisinlaktaba amadi hojik mayum makai thadoktuna irang na maram oiraga relief camp singda wana khangliba lanjelakliba miyoi singi matangda khanaki haire Governor ga unabadu da governor na haikibada state amasung central government na state asida santi amasung normalcy hanjilakna ba thabak thorang kaya paikhat pa hobaga loinana Amit Shah na suggest tawramba Manipur gi governor na chairman oiba peace committee semduna khongjang yang na state asida santi amasung normalcy purakna ba thabak sing paikhat pa hore haike Haukiba May ahumdagi haukiba state asida thokliba irang asiga mari leinana asok apan nangkraba miyoi kaya amagi manungda relief committee JNMs ki mit yang makhada punna asok pa miyoi chani kunthra nipan JNMs ta layangduna lairi haina committee asigi convener kambam setejina thadorpa cherol amana haire
Hauzik Paubada Asokpa Mioising Asi Laying Bada Committee na Puna Lupa Lak Home Lising Kuntra Taruk Sanga Humfutara Matoi Asokpa Singi Hidak Langtek Laibada Chading Taukre Aduga Committee Asida Lupa Lak Ama Lising Nifu Mari Donate Taurakre Committee Asina Miyam na Makatana Donation Taubirak na Baso Apil Tauri Aroy Bada Maroy Bapa Mohna Security Force Singna Sungnu Police Station na Konba Kuki Singdagi Asibhak Jang Taret Lokhat Kre Imphal West amasung Imphal East ki oina ngasi ayuk pung mga dagi numidang wairam pung mga fauba curfew komthokre Governor na nauna DGP gi thaupuhan kraba Rajiv Singh amasung hanagi Chief Minister Radha Binod Koijam unaduna state asigi phibam singyang khanakre Matang asida MAMI TV News lo shenjare mit yang tabiri bisang bo thagat jare